Ngasisu mahausakumna mayamgidamakta nungairaba phungawari ama uduna lakjari. Wari asibu ibirakpi siya hobijam. Wari asigi mamingna Ningthaugi taloi sono chubi. Mathai thaina mamangaida leibak ama leirami. Leibak asigi maming Sora kawi. Sora leibak asigi Ningthaugi mamingna Tomchau haina kaurami. Tomchaugi mapa amadi mama ibema animak Tomchauna pakhang mapung pharakpa matamda lambigi khudong thiba thaudok amada punna leikhidre. Ningthau Tomchau masak thiba mina yengbada akiba phauba miyoini. Adubu leibaki Ningthau amu oibana magi maramda wari sanaba tanarami. Wari sanaba tanbagi maramsu yamna chauna leirami. Nupi oiramlagana magi taloi hekta oi aduga nupa oiramlagana magi minai oihalli. Asigumba mathong huktaba thabak thawong singda praja miyamdo yamna penaramde. Sora laibak asida masak matau yamna phajabi adubu sono khara chubi leisabi ama leirami. Leisabi asigi mamingna Phajaton kaurami. Phajatongi mamagi maming Tombinau aduga mapagi mamingna Kunja kaurami. Phajatongi maupwa amasu leirami mamingna Tolamu haina kaurami. Tolamuna tauthorakpa thabaksi natai khara charamde aduna miwa adumak tarami. Mana tauba thabakna chummi haina khanjaba nupani. Mina phanaba haiba wa pakna laude tagande. Maupwadagi tadana Phajatonsu tauthorakpa thabakta mina nungsina phajana haibide. Tau haiba thabakna ama aduga mana taubana ama. Asigumba tayonaba matausida miyamna mabu karemnabirami thawoi usitpiramde. Mama mapa anidi macha anigi khanbada aduki matik warami. Makhoigi mapok ase onthokna thina tamlamle haina warawrami. Kunjana ichani se amatabu jutchadaba miyamgi noknafam pothafam oiduna leire. Aidi chathokpasu ngamdre ikaibana makhoigi wari ngaktani sanariba. Aibu lakpa ubada murum murum sonduna yengda saraga leibana kongaini. Tombinauna miwa nganglaga mabuk thanba oina tawi. Leiriba mayam sisu nongmagi aikhoigi imungi wari sanahaudrabadi tumba chaba yadabaga chak manakre. Mathau sugedi haide migi asoiba yenglaga warem suduna hek leiradana ichani sina taurise makhoina pamjana taubadi natedana asum thou haidana tamlambagini. Kunjana haima nangna amuk sauriduna karigino migi asoibabu urabadi ngangi ngaktani. Nangda yaurunu waraga maranai tokchakini. Nachasingdi kadai kadai chatkre. Tombinauna leiramgani chak thongo hairambani ibemado karamnabu tauramdoino khangde. Aigi laibaksida tambiramise onthokpagi matauni. Ichaanigi matausi uraga ai yam pende. Illiba phiduna tarakliba mapi ado taithoklami. Ngasaidagi mapa mama anina ingkholda thabak suribani. Waramlani khanduna Phajatonna haira khara puthokduna thoklai. Phajatonna ima paba aina nakhoyani waramlani haiduna hai pijagena purakline. Sese yam haubani aidi chak thonglingaida yamna chakre. Mamaga mapagana leiriba adomda changlaklaga hekta pisili. Kunjana ibema nangbu ngawrabo haujikpu hai chaba matamlo chalo chalo sak tudum khara thuna loisilo. Ipa thabak chatlugi. Tombinausu wanganglai. Ibema chocho napa thabak chatni haibani. Sakto ningthina thonglujo. Isadi maramokpani. Phajatondo sauraga hairei. Ainadi noi waramlani na haise pizagena purakpani. Saruno ithanta chathoke. Yam hauba haisibu chaningdabagi ningayamuk tawi. Angang machasu natabasida aidine ikaibana loire. Mayamangda chatpaga ngamlaroida. Mathanta pangangda nganglamlaga imungda changkhre. Kunjana onthokpanida nongma nongmagi wakhal tarakadra khallaga ona tainabu oina uhanbire. Kamdauni
Mache ngangnaba ngamdringai cheiraksida Tolamudo chong chongduna makhoi anina leiriba adomda laklami. Tombinauna mache changkhibada ngairi amase amuk laene taurise kari amuk haidojano. Tolamuna makhol iyak yak khai kaurai. Hoi ma aigi sel kita piyu makha thangbada leiba tangbana horen konungda umai yengba chatlusi hai. Fijol fajabasu yamna yoli hai. Aduga jagoi sabi mayamsu lei hai. Aishu yengba chatluge. Kunjana wa marak thatlaga hairei. Ibungwa nangbu ngausinnaganune wakhal amukta tawba ipada. Tolamuna karino paba ai wakhal yamna tariko pabana hena ngaukhre aise chawrabani aduna horendi tangbaga kumai yengba chatludoini lao sak hana charurasi chatpa amuk thengkini ahal lamana amuk saramlaga imungda changkhre. Kunjona mache phawba ngangnaba ngamdri kansida masibu chatpa thinglubada lanjaw ama thokadawibani karam haigani tawriside. Tombi nauna chacharasanu ngausinage haiba maksunate sangasi sak hana charaga amuk tawrasi thabakse. Kunjana nangna angangse manghangadawrabani khara thingkhotana tawgedi haide apamba khuding loina tawhale asinadi summangba haibadu tabani. Tombinausu hawatana wa hairei karino masibu aigi iralo chatlanu hairabasu yabirak tawbanate aikoina phana thinglabasu masanabu khankrabadi chummi haina leijaba angangsibu. Kunja tombinauda haifetamak yenglamlaga wa makha taramda imungda changkhre. Tombinausu matung inaki mana imung yaurokpadadi onthokpa mataw haibado oiramle. Fajatona thongba chakto cheng loina changduna leirami masi ubada mamana ibema nangbu karino taromlibasibo saksidi amata saba yararoine nangbu amata yenghaudrabo. Fajatona aidi fajana thongbani kamaina tawrino ka amata khangde aina ngasaina imada haidro ai sak thongba talli tumningena. Tombinauna karino nangna hairidubo karam kanda nangbu tumninge hairamge aingonda nangna hai charaga leithoklingai soidana tawbo oiramganiye. Nangbu aina chak thonglingaida nabukning changna thongu haiba natro kari sarese haujikti charamdaisida amuk nauna thongba haibadu tarine. Kunjana yarese toklo mama soikrabadi soikre yare amu ngang chei tawduna leiraga matamse thengkinabani chatlu nangna oina thonguro chakto. Tombinausu upaidi leitabani mana oina chakto thonglami ngaihak leiraga chak loiraduna punna chaminare. Fajatondi chak khara charamlaga phuk hawgatuna thokre. Tolamuna iche nangbu kaidorage chak charinena handuna chaine nupinena aidona fajana chagedi haideba. Fajatondi mokwana hairiba wado takidre magi thokpa mapanda thokraga karino ama tawduna leikhre. Kunjana hai nangbu na chetanine khatnabado haudabi chariba chak tudum ningthina hana amukta chakho tarabadi amuk soidana phubirani. Tolamuna paba nangi wasidi aibu nungsidaba mali iche na hena nungsikibai mawong yamna mali. Tombinauna haima ibungwa nangbu karino napada hairibadubo tumina chakto chawko aibu wa yamna nganghanganu charo chakto hana ai ngasidi thabak yamna yami. Tolamu wa makha tage tawrai adubu mapana thatlaga ibungwa charo ichagi kari hapo haibano pabadagi haplake. Tolamuna yare paba amung nungsiba saranu aidi poktaba machanina kadaidai nungsibidoino. Wahai asi tabada chak charamba mapa mama anido chap leplaga tolamuda yenglai. Tombinaudi mapi ira chenkhiba khanghaude. Kunjana ibungwa nang matungda adugumba wase haiganuko ngasina ngasi oikhre asi haramnaga chak charambado tokre aduga hawgatuna thokre. Tombinausu charamliba chakto tokre. Ibungwa napana nungairoidaba wa haiganuko charo nangna chatke haibado chatlu ado nganadi halauko. Tolamudi ngasai makai tawriba mayamse ubada ngaglibani amuk sauduna chaiba yaba chairamlaga khanghaudana itap tapthakibado. Hoi ima ai ngana halake.
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯐꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯐꯖꯇꯣꯟꯁꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯇꯧꯔꯤꯕꯗꯨꯕꯣ ꯇꯣꯝꯕꯤꯅꯧꯅ ꯍꯩ ꯂꯥꯡꯒꯅꯨ ꯅꯪꯒꯤ ꯅꯊꯧ ꯇꯧꯗꯧꯗꯣ ꯇꯧꯔꯨꯁꯣ ꯁ꯭ꯋꯥꯏꯗ ꯐꯝꯖꯤꯜꯂꯒ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯐꯖꯇꯣꯟꯁꯨ ꯐꯦꯠ ꯂꯥꯎꯅ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯏꯇꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯍꯧꯔꯣ ꯌꯦꯠꯄꯤꯔꯣꯏ ꯑꯩ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯐꯤꯡ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯇꯣꯝꯕꯤꯅꯧꯁꯨ ꯃꯥꯅ ꯊꯤꯔꯤꯕ ꯐꯤꯗꯣ ꯐꯪꯂꯦ ꯐꯤꯗꯨꯕꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯇꯣꯂꯝꯃꯨꯁꯨ ꯃꯇꯥꯡꯗꯨꯗ ꯊꯣꯛꯂꯛꯏ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯄꯤꯔꯛꯎ ꯇꯥꯡꯕꯅ ꯉꯥꯏꯔꯝꯂꯅꯤ ꯇꯣꯝꯕꯤꯅꯧꯅ ꯁꯦ ꯍꯥꯏꯔꯒ ꯐꯤꯖꯤꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯗ ꯄꯤꯔꯛꯏ 이붕어 ngannadi halauko tolamuna hoima ado kaino phi aduk yambadu loina chakhairi dubo tombinauna kaisu nate nangi chatawdo chatluro tolamu harau chatkhriba machada munna yengduna leihawi kunjasu tombinaugi nakta changlaklaga phammi aduga pairiba phi aduda yenglaga asumna hairei phi do icha tolamubu yomlakpodu natabra ꯇꯣꯝꯕꯤꯅꯧꯅ ꯃꯥꯅꯤ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯋꯥꯔꯤ ꯀꯌꯥ ꯉꯁꯤꯗꯤ ꯏꯆꯥ ꯇꯣꯂꯝꯃꯨꯒꯤ ꯋꯥꯍꯩ ꯑꯃꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕꯒꯨꯝꯅ ꯇꯧꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯇꯣꯂꯝꯃꯨꯒꯤ ꯃꯃꯥ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅꯧꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯇꯥꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯂꯥꯞꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯅꯤ ꯅꯣꯡꯃ ꯊꯝꯕꯥꯜꯒ ꯇꯣꯝꯕꯤꯅꯧꯒ ꯀꯩꯊꯦꯜꯗ ꯊꯦꯡꯅꯔꯝꯃꯤ ꯊꯝꯕꯥꯜꯅ ꯍꯩꯃꯥ ꯇꯣꯝꯕꯤꯅꯧ ꯅꯠꯇ꯭ꯔꯣ ꯇꯣꯝꯕꯤꯅꯧꯁꯨ ꯍꯔꯥꯎ ꯃꯥꯅꯦ ꯅꯪꯗꯤ ꯀꯩ ꯂꯩꯕ ꯂꯥꯛꯂꯤꯕꯅꯣ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯊꯝꯕꯥꯜꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯨꯏꯔꯦꯅꯦ ꯏꯕꯥꯅꯤ ꯎꯅꯗ꯭ꯔꯤꯕꯁꯦ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯣꯝꯕꯤꯅꯧꯅ ꯅꯪꯕꯨ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯇꯥ ꯇꯣꯝꯄꯣꯛꯇꯤ ꯌꯥꯎꯔꯛꯄ ꯎꯗꯦꯅ ꯃꯥꯕꯨ ꯀꯩ ꯊꯕꯛ ꯁꯨꯔꯤꯒꯦ ꯊꯝꯕꯥꯜꯅ ꯌꯥꯎꯗ꯭ꯔꯤꯌꯦ ꯌꯥꯎꯔꯅꯤ ꯈꯔ ꯂꯩꯔꯒ ngamnaba haidu tari nga khara phaduna nongmagi pukchak tali nakhoigumna nungai ba haibadudi oidre ado nongma lao amukta punsi ta kunjasu punna lakminaro ado nangidi angang kaya surage tombinauna ichanupi ama leire senabasu onthokna wakhraba aikhoina tawhaningba thabakti tawroi mana thokpa seranga duranga hekta tawrai angangnina karamnadi phuruni ai magi khanbada haujiktagi hauna wakhalse yamna charangne thambalna ichanupigi mingna kari kauba chahi kaya surage tombinauna maming budi phajaton kawi chahi ahum sure aikhoi ani wari nungai ringai matamse thengjin khiba khanghauroi nangbu kari leidoino punna leiminarasi lau thambalna ensang mana masin khara leigi tawbani lao changlasi asumna mata anido magi leigadaba pochai pumba leiba loiraduna mayumda hanakhri tombinau mayum yobada khara thengli mapuroiba kunjana asumna hanglai hai nangbu karino kaithel chatpadubu aduk yamna kuiraklibadubo bemase ngasaidagi nang leitabaduda kaplambani waraduna tumthakhri tombinauna ita thambal thengnarakpa aduda ngaihak wari saduna leithoklure aisu adugini kunjana adubu haiba kharangana halaknaba tawba yadro nangi wari bu sanaba haukrabadi loisini khangdabado tawramani khangi tombinauna karinoda haiba yare na panghai hairakanu loisini khangbai natro aina yumda halakli base nanga wari sanaduna leibagi matam nate imungi thabak yami iteng pangbidawsu nate asi hairamlaga tombinau sau lauduna imung changkhre ngaihak leiraga numitsu mayum changkhre tombinausu chak thongba haukhre kunja machanupiga chakhumgi machi amada phamduna wari libiri phajatona paba ningthau haise kanano konungda ningthau lei hai maningi tombina chumbra paba kunjana lei ningthau haidine aikhoi mayamgi mapu haibani leibak sibu ngakpi senbiriba taibang mapugi sayoni hainaribani phajatona aduga madi aigi nakta kaigi laktriba aine tumbada ningthauna sangbidawni madi yamna phatte
ꯑꯩꯈꯣꯏꯗ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦꯅ꯫ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯀꯨꯟꯖꯅ ꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯝ ꯍꯥꯏꯅꯨꯅꯦ ꯐꯠꯇꯦ꯫ ꯂꯥꯛꯀꯗꯣꯏꯅꯤ ꯅꯤꯡꯊꯧꯗꯣ ꯅꯣꯡꯃ ꯑꯩꯈꯣꯏꯗ꯫ ꯇꯣꯝꯕꯤꯅꯧꯅ ꯅꯄꯥ ꯅꯆꯥꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯣ꯫ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯥꯟꯅꯔꯣ꯫ ꯀꯨꯟꯖꯅ ꯕꯦꯝꯃ ꯂꯥꯛꯑꯣ ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯟꯅ ꯆꯥꯔꯒ ꯑꯃꯨꯛ ꯋꯥꯔꯤꯗꯣ ꯂꯤꯕꯤꯔꯒꯦ꯫ ꯐꯖꯇꯣꯟꯅ ꯄꯥꯕ ꯅꯤꯡꯊꯧꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯃꯤ ꯐꯨꯕ ꯍꯩꯕ꯭ꯔꯥ? ꯀꯨꯟꯖ ꯅꯣꯛꯂꯒ ꯕꯦꯝꯃ ꯅꯪꯅ ꯍꯪꯕ ꯋꯥꯁꯤꯃꯅꯦ? ꯍꯣꯏ ꯍꯣꯏ ꯐꯖꯩꯌꯦ ꯅꯤꯡꯊꯧꯗꯣ ꯏꯆꯥꯗꯧꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ꯫ ꯐꯖꯇꯣꯟꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯆꯥꯛ ꯑꯗꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜꯒ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯉꯁꯤꯗꯤ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯔꯛꯇ꯭ꯔꯦ ꯀꯝꯗꯧꯅꯤ ꯍꯧꯖꯤꯛꯀꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ꯫ ꯊꯝꯕꯥꯜꯅ ꯃꯥꯏꯔꯦꯟ ꯂꯩꯔꯤꯕꯁꯤꯗꯤ ꯉꯁꯤꯒꯤꯗꯤ ꯐꯨꯠꯂꯒ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅꯣ ꯈꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯌꯥꯅ ꯌꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯣꯏꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯁꯦꯜ ꯈꯔ ꯂꯩꯔꯝꯕꯗꯣ ꯀꯩꯊꯦꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯍꯦꯛ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯃꯥꯏ ꯊꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯥꯟꯅ ꯌꯦꯡꯍꯧꯗ꯭ꯔꯦ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯋꯥꯗꯦꯗ ꯑꯩꯅ ꯋꯥꯕꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤ꯫ ꯅꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯐꯤꯚꯝꯗꯨꯒ ꯅꯊꯟꯇ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯅ ꯉꯥ ꯐꯥꯕ ꯆꯠꯂꯤꯕꯁꯦ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯥꯏꯔꯦꯟꯗꯣ ꯐꯨꯠꯅ ꯐꯨꯠꯅ ꯀꯔꯤꯕꯨ ꯈꯟꯖꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯃꯤ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯐꯅ ꯐꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯐꯨꯠꯂꯤꯕꯗꯣ ꯃꯨꯜꯂꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛ ꯂꯥꯡ ꯈꯔ ꯃꯔꯦꯡꯕꯥꯟꯗ ꯌꯥꯡꯈꯠꯇꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯉꯥ ꯐꯥꯕ ꯆꯠꯈ꯭ꯔꯤ꯫ ꯊꯝꯕꯥꯜꯁꯨ ꯏꯃꯨꯡꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯤ꯫ ꯊꯕꯛ ꯂꯣꯏꯔꯛꯄꯒ ꯃꯇꯥꯡ ꯆꯥꯅꯅ ꯇꯣꯝꯄꯣꯛꯇꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯨꯠꯇ ꯑꯆꯧꯕ ꯉꯥ ꯑꯅꯤꯈꯛ ꯄꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯊꯝꯕꯥꯜ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯉꯥꯁꯦ ꯌꯣꯜꯂꯨꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨ ꯂꯥꯎꯅꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯇꯣꯝꯄꯣꯛꯅ ꯉꯥꯁꯤꯡꯁꯦ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯌꯣꯜꯂꯨꯁꯣ ꯅꯪꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯅ ꯑꯩꯅ ꯌꯣꯜꯂꯕꯁꯨ ꯌꯣꯜꯂꯨꯒꯦ꯫ ꯊꯝꯕꯥꯜꯅ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯆꯠꯂꯒ ꯌꯣꯜꯂꯨꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯃꯤ ꯆꯪꯉꯛꯄꯗꯣ ꯎꯍꯧꯗ꯭ꯔꯦ꯫ ꯇꯃꯨꯅ ꯍꯥꯏ ꯊꯝꯕꯥꯜ ꯉꯥꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯂꯤꯕꯅꯣ? ꯇꯣꯝꯄꯣꯛꯅ ꯂꯩꯊꯣꯔꯛꯂꯒ ꯏꯅꯦ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯅꯦ ꯂꯥꯛꯄꯁꯨ ꯎꯍꯧꯗ꯭ꯔꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯨ꯫ ꯇꯃꯨꯅ ꯌꯥꯅꯤꯗ ꯏꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯦꯞꯂꯒꯦ꯫ ꯉꯥꯗꯣ ꯑꯩ ꯂꯩꯈ꯭ꯔꯒꯦ꯫ ꯉꯥ ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯏꯁꯨ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯕꯗꯣ ꯅꯤꯡꯉꯥꯏꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯉꯥ ꯄꯨꯈꯤꯕꯗꯣ ꯂꯝꯕꯤꯗꯒꯤ ꯑꯩꯅ ꯎꯍꯧꯕꯒꯤ ꯁꯤꯗ ꯑꯗꯨꯝ ꯆꯪꯂꯛꯂꯕꯅꯤ꯫ ꯊꯝꯕꯥꯜꯅ ꯍꯣꯏ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯀꯩꯊꯦꯜ ꯆꯠꯅꯕ ꯍꯥꯏꯅꯔꯝꯂꯤꯕꯅꯤ꯫ ꯉꯥꯕꯨꯗꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯅꯤꯈꯛꯁꯤꯅꯤ ꯄꯨꯟꯅ ꯂꯧꯈ꯭ꯔꯣ ꯏꯅꯦ꯫ ꯇꯃꯨꯅ ꯍꯣꯏ ꯍꯣꯏ ꯂꯧꯔꯒꯦ꯫ ꯁꯦꯜꯕꯨ ꯀꯌా ꯄꯤꯔꯝꯃꯣ ꯍꯥꯏꯔꯤꯕꯅꯣ? ꯇꯣꯝꯄꯣꯛꯅ ꯏꯅꯦꯅ ꯈꯪꯅ ꯈꯔ ꯍꯦꯛ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯇꯃꯨꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯒ ꯉꯥꯗꯨ ꯄꯨꯔꯒ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯊꯝꯕꯥꯜ ꯀꯗꯥꯏꯅꯣ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯑꯣꯏꯅ ꯀꯩꯊꯦꯜꯗꯣ ꯆꯠꯂꯨꯔꯒꯦ꯫ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨ ꯀꯨꯏꯔꯣꯏ ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯊꯝꯕꯥꯜꯅ ꯋꯥ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯣꯝꯄꯣꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯆꯠꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯍꯧꯏ꯫ ꯑꯩꯅ ꯆꯠꯂꯁꯨ ꯌꯥꯕꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯋꯥꯔꯦꯡꯈꯩ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯀꯩꯊꯦꯜ ꯆꯠꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯝꯂꯅꯤ꯫ ꯑꯩꯁꯨ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯌꯥꯕ ꯈꯔ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯋꯥꯠꯄ ꯄꯣꯠꯆꯩ ꯈꯔ ꯂꯩꯗꯨꯅ ꯄꯨꯔꯛꯏ꯫ ꯊꯝꯕꯥꯜꯅ ꯆꯥꯛ ꯊꯣꯡꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯒ ꯇꯣꯝꯄꯣꯛ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯝꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯇꯣꯝꯕꯤꯅꯧꯒ ꯇꯥ ꯀꯨꯟꯖꯒ ꯈꯔ ꯂꯩꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯁꯦꯜ ꯈꯔ ꯇꯥꯜꯂꯒ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯏꯆꯣꯞ ꯆꯣꯞꯅꯕꯗꯣ ꯑꯃꯨꯛ ꯊꯣꯛꯇꯅꯕ꯫ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯏꯇꯥ ꯇꯣꯝꯕꯤꯅꯧꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒ ꯃꯥꯟꯅꯅ ꯇꯧꯁꯤ꯫ ꯇꯣꯝꯄꯣꯛꯅ ꯍꯣꯏ ꯍꯣꯏ ꯉꯝꯅꯕ ꯍꯣꯠꯅꯔꯁꯤ꯫
ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯁꯨ ꯍꯥꯟꯅ ꯁꯨꯕꯗꯒꯤ ꯈꯔ ꯍꯦꯟꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯝꯕꯤꯅꯧꯒ ꯀꯨꯟꯖꯒꯁꯨ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅꯧꯅ ꯃꯄꯥꯟꯗꯒꯤ "ꯊꯝꯕꯥꯜ, ꯅꯪꯕꯨ ꯂꯩꯇꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ, ꯊꯣꯔꯛꯑꯣ." ꯊꯝꯕꯥꯜꯁꯨ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯈꯨꯝꯃꯤ, "ꯑꯣ, ꯀꯅꯥꯅꯣ? ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯦ." ꯃꯥꯅ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯁꯨꯃꯥꯡꯗ ꯀꯨꯟꯖꯣꯒ ꯇꯣꯝꯕꯤꯒꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ, "ꯍꯩꯃꯥ, ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯥꯔꯛꯑꯣ, ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ." ꯇꯣꯝꯕꯤꯅꯧꯅ, "ꯅꯪꯕꯨ ꯀꯩꯗꯧꯔꯨꯏꯅꯣ? ꯀꯧꯕꯁꯨ ꯄꯥꯛꯅ ꯇꯥꯗꯦ. ꯇꯥ ꯇꯣꯝꯄꯣꯛꯇꯤ ꯂꯩꯇꯕ꯭ꯔꯣ?" ꯊꯝꯕꯥꯜꯅ, "ꯃꯥꯗꯤ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯕ ꯆꯠꯈꯤ, ꯍꯜꯂꯛꯂꯅꯤ. ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ. ꯐꯖꯇꯣꯟꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕꯣ? ꯀꯗꯥꯏꯗ ꯊꯅꯝꯂꯕ?" ꯇꯣꯝꯕꯤꯅꯧꯅ, "ꯃꯕꯣꯛꯀ ꯄꯨꯟꯅ ꯂꯩꯍꯧꯔꯦ. ꯃꯊꯪ ꯂꯥꯛꯄꯗ ꯄꯨꯔꯛꯂꯒꯦ." ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯥꯡꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯍꯥ ꯅꯨꯄꯥ ꯑꯃꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯅ ꯆꯦꯜꯂꯛꯂꯤꯕꯗꯣ ꯊꯝꯕꯥꯜꯅ ꯎꯔꯝꯃꯤ꯫ "ꯕꯣꯌꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯗꯨꯛ ꯇꯍꯥꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ?" ꯕꯣꯌꯥꯏꯅ, "ꯏꯇꯩꯃ, ꯇꯥ ꯇꯣꯝꯄꯣꯛꯇꯨ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ. ꯇꯨꯔꯦꯜꯗ ꯑꯩꯁꯨ ꯉꯥ ꯐꯥꯒꯦ ꯍꯥꯏꯅ ꯀꯨꯝꯂꯨꯕꯅꯤ. ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯁꯤ ꯏꯇꯩꯃ." ꯊꯝꯕꯥꯜꯗꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯝꯃꯤ꯫ ꯃꯇꯥ ꯂꯥꯛꯂꯤꯕꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯄ ꯍꯧꯏ꯫ ꯇꯣꯝꯕꯤꯅꯧꯒ ꯀꯨꯟꯖꯒꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯔꯦ ꯇꯣꯔꯕꯥꯟꯗ ꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯊꯝꯕꯥꯜꯗꯤ ꯃꯗꯨ ꯎꯕꯗ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯅ ꯑꯁꯤꯕꯒꯨꯝ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯍꯧꯒꯠꯂꯣ, ꯌꯨꯝꯗ ꯆꯠꯂꯁꯦ." ꯇꯣꯝꯕꯤꯅꯧꯅ, "ꯏꯇꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ. ꯇꯥ ꯇꯣꯝꯄꯣꯛꯁꯦ ꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯅꯕ ꯇꯧꯁꯤ. ꯀꯞꯂꯤꯕꯗꯣ ꯑꯃꯨꯛꯇ ꯇꯣꯛꯈꯣ." ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜꯒꯤ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯣꯌꯥꯏꯒ ꯀꯨꯟꯖꯒꯅ ꯇꯣꯝꯄꯣꯛꯄꯨ ꯌꯨꯝ ꯌꯧꯅꯕ ꯄꯨꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯈꯔ ꯀꯧꯔꯗꯨꯅ ꯌꯦꯡꯍꯟꯕꯗ ꯇꯣꯝꯄꯣꯛꯇꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯕꯨ ꯀꯣꯟꯈꯠꯇꯨꯅ ꯑꯣ ꯈꯣꯡꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯇꯣꯝꯕꯤꯅꯧꯁꯨ ꯃꯇꯥꯒꯤ ꯃꯇꯧꯗ ꯀꯞꯇꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯇꯥꯕꯨ ꯃꯥꯅ ꯉꯝꯂꯤꯈꯩ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯌꯨꯝ ꯊꯪꯅꯕ ꯃꯤꯁꯨ ꯂꯥꯛꯇꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯊꯧ ꯃꯉꯝꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯤ꯫ ꯃꯤꯅ ꯁꯤꯛꯅ ꯆꯥꯏꯅ ꯉꯝꯃꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯗꯒꯤ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅꯧꯅ, "ꯏꯇꯥ, ꯃꯐꯝꯁꯤꯗ ꯅꯪꯅ ꯊꯟꯇ ꯂꯩꯍꯧꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ. ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ. ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯃꯥ ꯅꯆꯥ ꯃꯐꯝꯁꯤꯗ ꯄꯨꯟꯅ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯃꯤꯟꯅꯧ, ꯆꯠꯅꯕ ꯇꯧꯁꯤ ꯏꯇꯥ." ꯊꯝꯕꯥꯜꯅ, "ꯏꯇꯥ, ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ. ꯏꯄꯨꯔꯣꯏꯕꯅ ꯂꯩꯔꯝꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯦ ꯂꯦꯟꯈ꯭ꯔꯒꯦ." ꯇꯣꯝꯕꯤꯅꯧ ꯃꯇꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯨꯗ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯔꯦ, ꯑꯗꯨꯕꯨ ꯀꯞꯂꯨꯔꯕꯗꯤ ꯊꯝꯕꯥꯜꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯀꯞꯇꯅꯕ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫ "ꯐꯔꯦ, ꯏꯇꯥꯅ ꯃꯐꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯇꯣꯏꯅ ꯂꯥꯛꯀꯦ. ꯏꯇꯥꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯅꯇꯥꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯒꯦ. ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯉꯁꯤꯗꯤ." ꯊꯝꯕꯥꯜꯅ, "ꯍꯣꯏ ꯏꯇꯥ." ꯑꯁꯨꯝꯅ ꯇꯣꯝꯕꯤꯅꯧ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯊꯝꯕꯥꯜ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯀꯅꯥꯁꯨ ꯂꯩꯖꯗ ꯅꯥꯏꯇꯣꯝ ꯇꯔꯛ ꯇꯔꯛ ꯌꯨꯝꯁꯤꯗ ꯂꯩꯔꯦ ꯈꯜꯂꯨꯕꯗ ꯃꯕꯨꯛꯅꯤꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈ꯭ꯔꯦ꯫ "ꯏꯇꯥ, ꯅꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯒ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯣꯏꯅ ꯎꯗꯨꯅ ꯆꯠꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅꯧꯁꯨ ꯊꯝꯕꯥꯜꯒꯤ ナꯛꯇ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯇꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅꯧꯁꯨ ꯃꯇꯥꯕꯨ ꯃꯊꯟꯇ ꯍꯨꯟꯗꯣꯛꯄ ꯉꯝꯗꯕꯒꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯄꯨꯟꯅ ꯂꯩꯔꯕꯅꯤ꯫ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜꯗꯣ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯋꯥꯕꯗꯣ ꯈꯥꯡꯂꯤ꯫ ꯑꯃꯥꯏꯕꯤꯗꯨꯁꯨ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯊꯝꯕꯥꯜꯒꯤ ꯑꯉꯥꯡꯗꯣ ꯄꯣꯛꯄꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯃꯆꯥ ꯄꯝꯂꯤꯕ ꯇꯣꯝꯕꯤꯅꯧꯗ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯏꯇꯥ, ꯏꯆꯥꯗꯣ ꯏꯇꯥꯅ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯌꯣꯛꯄꯤꯔꯛꯎꯀꯣ." ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯕꯤ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ ꯇꯣꯝꯕꯤꯅꯧꯅ, "ꯏꯇꯥ, ꯏꯇꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯆꯥꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯤ꯫
ꯅꯠꯇꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ ꯏꯇꯥ꯫ ꯊꯝꯕꯥꯜꯁꯨ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯂꯒ ꯏꯇꯥ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯂ ꯃꯥꯜꯂꯦ꯫ ꯇꯣꯝꯕꯤꯅꯧꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯇꯥ? ꯊꯝꯕꯥꯜ ꯃꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯇꯣꯝꯕꯤꯅꯧ ꯃꯇꯥꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯊꯝꯕꯥꯜꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯑꯍꯤꯡꯁꯤꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯞꯅꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯦ꯫ ꯇꯣꯝꯕꯤꯅꯧꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯁꯤ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯂꯃꯨ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯇꯣꯂꯃꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯕꯣꯛꯇꯣ ꯂꯩꯈꯤꯗꯕꯅꯤ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯧꯍꯧꯅꯅ ꯇꯣꯝꯕꯤꯅꯧꯗꯣ ꯉꯁꯤꯁꯨ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯜꯂꯝꯃꯤ꯫ ꯃꯇꯝꯗꯣ ꯈꯔꯗꯤ ꯊꯦꯡꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥꯒ ꯃꯃꯥꯒ ꯃꯥꯡꯒꯣꯟꯗ ꯐꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯏꯊꯣꯛꯂꯒ ꯊꯝꯂꯤꯕ, ꯑꯗꯨꯒ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯂꯒ ꯃꯇꯝꯗꯨ ꯈꯔꯗꯤ ꯊꯦꯡꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥꯒ ꯃꯃꯥꯒꯅ ꯃꯥꯡꯒꯣꯟꯗ ꯐꯤ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯂꯒ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯂꯒ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯜꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯜꯂꯝꯃꯤ꯫ ꯐꯖꯇꯣꯟꯅ ꯏꯃꯥ, ꯄꯥꯕꯥ, ꯅꯈꯣꯏ ꯑꯅꯤꯅ ꯀꯞꯂꯤꯕꯗꯣ ꯑꯩꯅ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯄꯒꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯩꯅ ꯁꯛ ꯈꯔ ꯐꯖꯕꯁꯤꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯐꯥꯗꯨꯅ ꯄꯨꯔꯝꯂꯅꯤ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯐꯥꯔꯝꯂꯅꯤ ꯈꯟꯕꯒꯤ ꯄꯨꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯍꯥ? ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯇꯣꯟꯗꯣ ꯍꯧꯅ ꯀꯞꯈꯠꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯛꯇꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯅꯪꯕꯨ ꯀꯅꯥꯅ ꯐꯨꯕ ꯆꯩꯕ ꯌꯥꯎꯔꯕꯒꯦꯅꯦ? ꯆꯠꯂꯣ, ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕꯗꯨꯝ ꯍꯣꯠꯅꯔꯨꯆꯣ꯫ ꯀꯞ ꯂꯥꯎꯗꯅ ꯂꯩꯔꯅꯨ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯐꯖꯇꯣꯟꯗꯤ ꯃꯥꯅ ꯀꯞꯂꯤꯕꯗꯣ ꯊꯦꯝꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯃꯥꯅ ꯃꯉꯣꯟꯗ ꯆꯩꯔꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯅꯆꯥ ꯅꯠꯇꯗꯧꯅ ꯊꯤꯅ ꯊꯤꯅ ꯍꯦꯛꯇ ꯆꯩꯕꯤ꯫ ꯇꯣꯂꯃꯨ ꯃꯨꯊꯤ ꯊꯤꯕꯗꯨꯗꯅ ꯍꯦꯛꯇ ꯂꯨꯅ ꯇꯧꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯌꯨꯝꯒ ꯄꯥꯟꯈ꯭ꯔꯗꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯌꯨꯝꯗ ꯂꯥꯛꯄꯗꯒ ꯆꯪꯍꯟꯅꯤꯡꯂꯣꯏꯗꯧꯔꯤꯌꯦ ꯅꯈꯣꯏꯒꯤ ꯅꯇꯧꯁꯤꯗꯤ꯫ ꯀꯨꯟꯖꯣ, ꯃꯆꯥꯅꯨꯄꯤ ꯁꯣꯅꯣꯆꯨꯕꯤꯁꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯈ꯭ꯔꯅꯤ ꯈꯪꯕꯅ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ꯫ ꯏꯕꯦꯝꯃ, ꯆꯣꯆꯣ, ꯊꯕꯛꯇꯨꯗꯨꯝ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯄꯥꯕ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯅꯃꯥ ꯑꯉꯥꯎꯕꯤꯁꯤꯒ ꯃꯥꯟꯅꯔꯨꯅꯨ, ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯐꯖꯇꯣꯟꯗꯣ ꯃꯄꯥꯅ ꯊꯦꯝꯂꯛꯄ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯅ ꯅꯪꯕꯨ ꯅꯆꯥꯁꯤ ꯁꯣꯅꯣꯆꯨꯏ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯑꯃꯨꯛ ꯃꯥꯟꯅꯗꯅ ꯂꯩꯅꯦ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯅꯤ? ꯅꯪꯁꯨ ꯐꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯃꯥꯅ ꯊꯣꯛꯄ ꯇꯧꯔꯝꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯌꯨꯛꯁꯨꯅꯦ ꯆꯥꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯡꯂꯒ ꯆꯥꯏ꯫ ꯇꯣꯝꯕꯤꯅꯧꯁꯨ ꯍꯣꯏ ꯍꯣꯏ, ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ꯫ ꯀꯨꯟꯖꯅ ꯅꯪꯅ ꯄꯥꯈꯠꯄꯁꯤꯅꯕꯨ ꯀꯩꯅꯣ ꯈꯪꯗꯦ, ꯑꯉꯥꯡꯗꯣ ꯄꯥꯈꯪ ꯐꯥꯔꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ, ꯃꯔꯟ ꯅꯥꯏꯅ ꯍꯟꯖꯔꯛꯀꯅꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯥꯡꯕꯒ ꯇꯣꯂꯃꯨꯒꯗꯣ ꯀꯣꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯥꯡꯕꯒꯤ ꯃꯄꯥꯁꯦ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯅꯕꯨ ꯃꯅꯤꯡ ꯇꯧꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯇꯥꯡꯕꯅ ꯏꯇꯥꯎ, ꯐꯖꯗ꯭ꯔ ꯀꯣꯅꯨꯡꯁꯦ? ꯅꯪꯗꯤꯉꯁꯤ ꯑꯍꯥꯟꯕ ꯆꯠꯄꯅꯤꯅ ꯏꯉꯥꯎ ꯉꯥꯎꯔꯝꯃꯅꯤ꯫ ꯉꯁꯤ ꯀꯣꯅꯨꯡꯗ ꯀꯨꯝꯃꯩ ꯑꯆꯧꯕꯁꯤꯗ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯖꯒꯣꯏ ꯎꯠꯇꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯌꯦꯡꯂꯒ ꯍꯟꯈ꯭ꯔꯁꯤ ꯌꯨꯝꯗ꯫ ꯇꯣꯂꯃꯨꯅ ꯍꯣꯏ ꯏꯇꯥꯎ, ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯥꯡꯕꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯃꯇꯥꯎ ꯑꯅꯤꯗꯣ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯤ ꯈꯔ ꯆꯪꯂꯛꯂꯒ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ꯫ ꯇꯣꯂꯃꯨꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯎꯔꯛꯇ꯭ꯔꯤꯕꯅꯤꯅ
ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯏ ꯀꯌꯥꯅ ꯀꯣꯅꯨꯡꯗ ꯇꯤꯜꯂꯤꯕ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯔꯤ ꯃꯇꯥ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯖꯒꯣꯏ ꯌꯦꯡꯅ ꯌꯦꯡꯅ ꯄꯤꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯒꯣꯏꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯀꯥ ꯑꯆꯧꯕ ꯑꯃꯗ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯂꯝꯃꯨꯗꯤ ꯑꯍꯥꯎꯕ ꯃꯌꯥꯝꯗꯣ ꯈꯟꯗꯨꯅ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯇꯥꯡꯕꯅ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯇꯞꯅ ꯆꯥꯎꯅꯦ, ꯃꯤꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯤ꯫" ꯃꯇꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯊꯧꯁꯥꯗꯅ, "ꯌꯦꯡꯖꯁꯅꯨ, ꯑꯩꯕꯨ ꯐꯖꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯨꯆꯨ ꯃꯨꯈ꯭ꯔꯕ ꯑꯗꯨꯒ ꯃꯁꯛꯁꯨ ꯊꯤꯕ, ꯃꯉꯣꯟꯗ ꯐꯖꯕꯒꯤ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯇꯥꯡꯕꯗꯤ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯕꯗꯤ ꯆꯣꯞꯄ ꯅꯪꯂꯅꯤ ꯈꯟꯗꯨꯅ ꯋꯥ ꯈꯨꯝꯗꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯈ꯭ꯔꯦ꯫ ꯃꯇꯝꯗꯣ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯡꯕꯒ ꯇꯣꯂꯝꯃꯨꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯇꯥꯡꯕꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯇꯣꯂꯝꯃꯨ ꯂꯝꯕꯤꯗ ꯆꯠꯅ "ꯀꯣꯅꯨꯡꯗ ꯑꯩꯁꯨ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯒꯅꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯒꯅꯤ꯫" ꯋꯥꯈꯜꯁꯤ ꯈꯟꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯈꯪꯍꯧꯗꯦ꯫ ꯃꯥꯡꯒꯣꯜꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯩꯅꯝ ꯊꯥꯟꯗꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯅꯪ ꯉꯥꯏꯕ ꯉꯝꯗꯕꯒꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛꯁꯨ ꯆꯥꯊꯣꯛꯂꯦ, ꯅꯪꯁꯨ ꯆꯥꯊꯣꯛꯂꯒ ꯇꯨꯝꯅꯕ ꯇꯧꯔꯣ꯫" ꯇꯣꯂꯝꯃꯨꯅ, "ꯑꯩꯗꯤ ꯀꯣꯅꯨꯡꯗ ꯑꯆꯥ ꯑꯊꯛ ꯌꯥꯝꯅ ꯆꯥꯔꯛꯂꯦ, ꯉꯁꯤꯗꯤ ꯆꯥꯔꯔꯣꯏꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯨꯟꯖꯒ ꯇꯣꯝꯕꯤꯅꯧꯒꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯇꯝꯗꯣ ꯊꯦꯡꯂꯕꯅꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯐꯖꯇꯣꯟ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯂꯥꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯁꯥꯗꯣ ꯈꯪꯖꯔꯝꯗꯦ꯫ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯐꯖꯇꯣꯟ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯨ ꯉꯁꯤꯗꯤ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯅꯥꯏ ꯈꯔꯒ꯫ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯈꯔꯗꯤ ꯅꯤꯡꯊꯧ ꯎꯕꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯁꯠ ꯁꯠ ꯏꯁꯤꯡꯗꯣ ꯁꯣꯛꯂꯒ ꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯐꯖꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯗꯨꯛꯇ ꯍꯥꯔꯤꯗꯨꯕꯣ? ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯕ ꯇꯥꯔꯦꯅꯦ." ꯑꯍꯜ ꯂꯃꯟꯒꯨꯝꯅ ꯋꯥ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯗ ꯃꯧ ꯅꯍꯥ ꯑꯃꯅ, "ꯐꯖꯇꯣꯟ, ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯁꯦ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄꯅꯤ꯫ ꯃꯥꯒꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯨꯔꯕ, ꯃꯥꯒꯤ ꯃꯥꯌꯣꯛꯇꯕꯨ ꯂꯩꯔꯨꯔꯕ, ꯃꯧ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯛ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯥꯕꯨ ꯎꯅꯕ ꯀꯤ." ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡꯗꯣ ꯄ꯭ꯔꯞ ꯆꯠꯅꯈ꯭ꯔꯦ꯫ ꯐꯖꯇꯣꯟꯅ, "ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯔꯝꯗꯕ ꯌꯥꯗꯦ꯫ ꯃꯥꯅ ꯅꯨꯄꯤꯕꯨ ꯐꯥꯔꯒ ꯍꯦꯛꯇ ꯂꯧꯕ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ." ꯁꯅꯥꯕꯨꯟꯗꯣ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯈꯥꯝꯃꯤ꯫ "ꯉꯥꯏꯈꯣ ꯑꯃꯨꯛꯇ." ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯝꯆꯧꯗꯤ ꯐꯖꯇꯣꯟꯒꯤ ꯐꯖꯕꯗ ꯉꯥꯎꯔꯝꯃꯤ꯫ ꯐꯖꯇꯣꯟꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ, "ꯅꯪꯅ ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯕꯨ ꯐꯥꯕ ꯉꯝꯒꯗ꯭ꯔꯣ?" ꯃꯥꯒꯤ ꯁꯣꯅꯣ ꯆꯨꯕꯗꯣ ꯃꯇꯥꯡꯁꯤꯗ ꯎꯠꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯝꯆꯧꯗꯣ ꯋꯥꯍꯩ ꯈꯔꯗꯨꯗ ꯍꯦꯛꯇ ꯁꯥꯎꯒꯠꯂꯤ꯫ "ꯏꯌꯥ, ꯀꯔꯤ ꯍꯥꯏꯕ? ꯅꯨꯄꯤ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯏꯅꯥꯏꯁꯥ, ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ." ꯃꯅꯥꯏꯁꯤꯡꯗꯨꯅ ꯐꯖꯇꯣꯟꯕꯨ ꯐꯥꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯅ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯟꯕꯅ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯐꯖꯇꯣꯟꯕꯨ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯈꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯅꯤꯡꯊꯧ ꯀꯤꯕꯅ ꯈꯪꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯕꯤꯅꯧꯒ ꯀꯨꯟꯖꯒꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯂꯝꯃꯨꯗꯤ ꯃꯆꯦꯅ ꯁꯤꯖ ꯑꯣꯏꯈ꯭ꯔꯦ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯏꯇꯠ ꯇꯠꯇꯅ ꯆꯠꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯧꯏ꯫ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡꯅꯁꯨ ꯃꯥꯕꯨ ꯊꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯐꯖꯇꯣꯟ ꯁꯤꯖ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯁꯣꯅꯣ ꯆꯨꯕ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯊꯣꯡ ꯍꯣꯛꯇꯕ ꯀꯌꯥꯗꯨꯗ ꯃꯆꯤ ꯈꯨꯗꯤꯡ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯅꯤꯡꯊꯧ ꯇꯣꯂꯝꯃꯨꯗꯤ ꯃꯁꯥꯒꯤ ꯃꯔꯥꯜꯗꯨꯅ ꯐꯖꯇꯣꯟꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯐꯪꯍꯟꯕꯗ ꯄ꯭ꯔꯖꯥ ꯈꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯣꯛꯅꯕ ꯀꯌꯥꯁꯨ ꯇꯧꯔꯛꯄꯗ ꯅꯤꯡꯊꯧꯗꯣ ꯍꯟꯗꯛꯇꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯐꯖꯇꯣꯟꯕꯨ ꯁꯦꯟꯅꯕꯗ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯇꯣꯝꯆꯧꯒꯤ ꯄꯨꯟꯁꯤꯗꯨ ꯐꯖꯇꯣꯟꯕꯨ ꯁꯦꯟꯅꯕꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫